Minister MLA Singh resign tauba natraga taudaba haibasi kupna khanakhigane CM Manipur da thokliba irang asigi matangda laingak asina yamna haksina lawbaga loinana thabak kaya paikhatuna lakle masida minister amadi MLA Singh resign tauba natraga taudaba haibasi kupna khanagani haina CM Biren phongdokre wafam asing asi state wood degi thauramda saruk yaba lakhiba Chief Minister N Birenda paumi singna hangba wahangi paukhum piraduna mahakna phongdokhibane Paumi singna hangba wahangi paukhum piraduna Chief Minister na makhatana phongdokhibade Minister Singh amadi MLA Singh resign taubasu yai natraga taudabasu yai oiriba phibam asi kupna yenglaga Minister MLA Singh pulap warep laugane madugi matungina thabak paikhatgane hautak amadi ningthokongna chingbada sinmi sing halam bathogdok adu akanba mawongda condemn tawe chathaki bathawong adu pangdabagi thawongne Masida laingakna tumina yengduna lairoi Manipur thugaina ba honaragliba kaya asi laingakna kumna yengli amade chapchaba paukhum pigane miyambu asoi angam yauduna lainaba laingak asi leiribani haikhe